mayam bahan umaktada ikokno khurumjari amadi taram noksari pk channel pothaminasi KHANGMINASI channel asina ngasisu anoba topic ama miyam da khudol tamjage ngasigi khudol tamjanabagi damak puduna laksari ba topic asi English ki tha amadi Pokpa Tarik ki matungina Angang Maming Thonba haibis sumna Maming Thonjage maruina Pokpa tha dugi matungina karamba mayek na horaga Angang dugi khwaidigi phaba magi sanaba mayek Maming daigedage loina na Pokpa Tarik dugi matungina su karamba mayek singna khwaidigi ahuba mayek tu sanabage haibado habidi karamba mayek na horaga Angang Maming Thonjage haibidugi matangda khudol tamjage aduga Pokpa tha dugi matungina maruina Angang Maming Thonbase magi khwaidigi phaba numit lei haitare Angang Maming Thonba khwaidigi phaba numit sina kari no haibidu khudol tamjage mamang thakta Pokpa numit ki matungina Angang Maming Thonbada khwaidigi phaba mayek ahuba mayek tu kari no haibidugi matangda maruina mitei mayek kita koksam laimit haiduna lerisida karam mayek na phabage haibidugi matangda khudol tamjakre hairibaduna maruina Pokpa numit ki matung ina koksam laimit mayek tagi ahuba mayek tuda thamjakibado yari makhaidi ekoi maitai goiba mayek thonmana khwaidigi phaya basima tamjage ngasigi sina English ki mayek ta habidi ekone alphabet mayek sidagi ekone haijarake January February haiduna leriba tha sing sida pokpa amadi date sing sida Pokpa numit sing haidi pokliba angang sing tuda karam mayek na horaga angang dugi khwaidigi sanaba phaba oibage habado khudol tamjarake miyang taminasi ko Faredudi mayam ngasi ki thamjari ba topic asomda mayam puning sangna taminarasi adu thamjatri ngai kanda wapa macha matang haijo ge tare mayam si kothi yengoro kanda sum thengna jabone ko ina kothi yengoro ga sig ming sina hobo maming si thonmu phai adegi panjina ga kai ga haira kanda nagi angang si maming sina hobo tholo de haira ga thon khidabo yam lei ha tare kari na kan angang dum khare he muraga amu he ko giba amubi wa khar ngangalangana ngangbi gaina thon giba sumaina then ngawrangana angubi kaina thon kiba adagi ina khulan ningmandana aikogi ina khunbi kaina ko kiba yam leidaba nate lei hatare ado mayam singdo masaga sanaba ming do oi khidabanina masana khanjaribado phangidabsu kongai ma lei adugo phangbusu dum lei aduma po khwaidi phawadi masaga sanaba masagi maming thonba hobada khwaidi phaw mayek to si sanana yengbi horkana thonbasina khwaidi phayabasima ahanbada thamjaki ko adudi ei January thadi hujake mayam January tha se sida khwaidigi sida January thada pokpa angang singse moigi maming thonba matamda ahuba mayek se D na hoba E F K L M R S T Y Z hariba mayek singsina hoba maming thonbada yamna phagani aduga maming thonba hobagi numisina mo kamai tawge haraga yumsakesa sogol sel amasung irai numisida maming thonbasi yamna phai haitare du mathangda February thada pokpa angang singse mukhogi maming thonbada khwaidi phaba ahuba mayek se D E Z K L N R S U Y Z hariba mayek singsina ahuba mayek oirkanda angang maming du tholagadi magi tungi punsidi am afaba oigeni haiduna sumna thambirame aduga sigi numisi so koina angang maming thonbase yumsige saga sogol selga aduga simadi thangje numisi yawone haitare yumsige sene sogol sene thangjene hairiban numising sida maming thonbasina ahuba maming thonba numito sinubisi am phai haitare aduga mathangna March tha sida pokpa mising se sigi ahuba mayek se koi C E F J L M Q S T X Z hariba mayek singse sian phagani aduga thonba hobo maming numitsina leba kokpa sogol sen thangja hariba numit ahum si marakta ama adum thonbi bidam phaya tare tu mathangda April tha se B C E F I J L M P Q S T hariba mayek singsi any mayek sidi apama mo khanbira ganda
maming thonbiba yamna phagani aduga maming thonba khwaidi phaba numit se sinamuk khoi ningthokaba leba kokpa sogol sel hariba numit sing sida khwaidi phagani hatare aduga mathang da me tha se mo paikha se ko me tha se sida pokpa angang sing se makhogi maming sida ahuba mayek se khwaidi phaba ahuba mayek se W na hoba X na hoba Z na hoba B C E F I J L M hariba mayek sing sidagi any apam ma khallaga mayek da hobir kan maming do thonbi pai aduga maming thonbada khwaidi phaba numit se sina irai numit ne ningthokaba ne laiba kokpa ne sogol se ne hariba se me tha sigi ona din numit mari simadi yam phaba oi aduga jun tha sida pokpa angang sing se makhogi khwaidi phaba maming thonbagi khwaidi phaba mayek se kari kari no haiba targa di ko C E F J L M Q S T X Z hariba sida khwaidi phaba oigani aduga maming thonba khwaidi phaba numit sina leba kokpa sogol sel amasung irai si oigani ba mapung oina I martana thamjaning se mamang deina pokpa numit ki matung ina kogi mitai meki kok sam lai meta hobo mayek tuna thon gada bane habado madu singduna ikugi maitai ga mari lena ba maming sing thoning ma taragati madu yam phabo oi haitare aduga ngasi thamjari sina english ki mayek thon bining ba natraga maitai gi oi taraga so hari ba mayek sing sida best adi papalam ga da best toroga haijabani haitare ngasi gisina sumna koina jun tha si amutung haijage jun thara pokpa ngang sing je C E F J L M Q S T X Z jaina haijab du ko aduga khwaidi phaba numina leba kokpa sogol sel irai aduga July tha paijage July tha chi mayek yamna lei hetare sida pokpa ngang sing se A na hoba B D E H I K L O sorry just O P R S B W Y Z hariba mayek sing sina thonba khwaidi phaba oigani aduga khwaidi phaba numiti nomajing nithogaba amasung yumse kistin misina khwaidi phaba oigani haitare aduga hojik mathang side July ama haijagi ko sorry July haigre August ki haijage August tha da pokpa angang sing sina mukamai tawge haraga sida khwaidi phaba mayek se A na hoba B na hoba E na hoba H na hoba I na hoba L na hoba O na hoba P na hoba S na hoba B na hoba W Z hariba mayek sing sida khwaidi phaba oigani aduga aphaba numitna koigi nomajing nithokaba amasung sogol sel se khwaidi phaba oigani August tha gi ko aduga September tha duna koigi maroina D F G K M N R T U Y hariba mayek sing sina thonba khwaidi phaba oigani aduga aphaba numina jumse kesa irai thangja numit sida khwaidi oigani haitare angang maming thonba numit se mathang do October tha gi paikhasage October dana khugi B C E F I J L M P Q S T W X Z hariba sing khwaidi phaba oigani aduga khwaidi phaba numina ningthokaba leba kokpa sogol sel irai hariba numit mari si khwaidi phaba oigani aduga November tha gi na kamai tawge harga matamda November tha sida pokpa angang sing se mogi khwaidi phaba ahubu mayek se B C E F I J L M P Q S T W X Z hariba sing khwaidi phaba oigani haitare aduga numina nithokaba leba kokpa sogol sel irai si khwaidi phaba numit oigani duga aroiba December tha se December tha se na kamai tawge harga C na hoba E na hoba F J L M Q S T X Z hariba sing khwaidi phaba oigani aduga aphaba numina leba kokpa sogol sel irai hariba sing oigani aduga hariba sina koigi pokpa tha ge lere aduga tarik ki matung ina amu hajarake apamba duma khanjaba ya hatare aduga sidi sida koina pokpa numit tarik amadi tha lona ai rasi gi su thamjarge rasi gi di mathangi topic dei lokhasarake hariba mayam sing di khwai sanaba mayam du da loina mo yawu mayek yawu tarage di maduna khwai de gi phabu oigani hatare
aduna pokpa tarik ki hajra ke ko me pokpa tarik se date 1 da 10 da 19 da 28 da pokpa angang sing se ko gi afaba mayek se a na hoba j na hoba aduga s na hoba se khwai di phabo ni hatare aduga date 2 da pokpa 11 da pokpa 20 da pokpa 29 da pokpa sina khwai di phabo mayek se b k t si oigadawa aduga mathang da kugi tang ahum tarani thoi kunma thoi tang kunthra hari basi da pokpa singchina c na hoba I na hoba u na hoba si yam phai hatare aduga sorry I na te c ga l ga u ga haiba mayam ko aduga tang mari da tarahum doi da kuni thoi da kunthra ma thoi da pokpa angang singchina khwai di phaba ahuba mayek se d m p si oigadawa aduga tang manga da pokpa tara mari da pokpa kulum doi da pokpa angang singchina khwai di phaba mayek se e na hoba n na hoba w na hoba oiganeba aduga tang taruk ta tara manga da aduga kun mari da pokpa angang singse khwai di phaba mayek se f na hoba o na hoba x na hoba aduga tang taret tara taruk kun manga sina g p y hariba mayek singje khwai di chanaba ahuba mayek oigani aduga tang nipan da pokpa tara tare da pokpa kun taruk da pokpa angang singse makhoi gi khwai di chanaba ahuba mayek se h q z aduga tang mapan tara nipan kun taret sisina I ga R ga asumna khwai di chanaba singse leigani haitare aduna mathang da amu koina rasi gi matung ina chanaba mayek to aduma ai mathang gi da thamjage ngasi gi di thamjari ba topic ase matang saida tension jage mayam na pam pam ba hari ba sing dagi khandira kanda adom adom gi sa sing gi afaba mayek sing do kari mayek na horga di khwai de afaba oigani haba do khangminasi haba wafam di thamjaraga punamakpu loiba phaba tabi ba medi miyeng tabi ba kidamak ngomkhai leitena thagasaba phongdok chari punamakpu amga sana thagasaba phongdok chari kanglai pakna yai fare